Lakhipuronline puthokchaba December ki tang 23 thangja numit ki Khomjinba Pao tabirasi. Ahanbada maruoiba Pao Rajya Pumnamakki Haksel Mantri Singhi Oiba Virtual Mifam ama pangthokre Covid ki matangda chapchana thaurang toduna leinanaba khanghankhre. Silchar Jila Congress ki hanagi President ex-MP amadi MLA oiramba Karnendu Bhattacharjee laikhidre. Kasar Binakandi ki Assistant Video oina Thawpuramba Thokchom Biramani laikhidre. Bus accident ki thodokta Jeribam ki Self-Help Group amadi Maira Paibi ki member singna awapa phongdorakre amasung Tarasuba District Level 3rd Division Football League Tournament 2022 da Henchung Youth Club na champion oire. Haujik mapung oiba Pao tabirase. Malem ki leibak kharada Covid ki laichat hengalakliba si yengduna Kendra ki Haksel Mantri Mansukh Mandaviana leibak asigi Rajya Pumnamakki Haksel Mantri Singhi oiba virtual meeting ama ngarang nungthilda pangthokre. Mifamda Kendra ki Mantri na Rajya khudingmakta Covid management ki damak chapsana thaurang tawduna thamnana bakhangankhre haire. Twitter da phongdokhiba warol amada mahakna hai pandemic management ki matangdadi aikhoi chahi ahum gi experience leiribani pakhatningai karisu leite Covid-19 thengnabagi matangda kendrana mapung phana mateng pigani haike. Silchar Jila Congress ki hanagi President ex-MP amadi MLA oiramba Karnendu Bhattacharjee ngarang ayuk Noida gi lanai nursing home amata laikhidre. Laikhidaba matamda masagi chahi 34 sukre. Mahaki machanupi ani amadi mahaki nupi Nandini Bhattacharjee lehori. Mahangna laikhidabada CM Dr. Himanta Biswa Sarma na Twitter gi khuthangda awaba phongdokre. Panba yai Karnendu Bhattacharjee 1959 gi Mei gi tang anida Silet ki khungang amada pokhi. Mahak 1963 tagi 2009 phawba term anirak Rajya Sabha ki MP oiki aduga 1995 tagi 1993 phawba Silchar gi MLA oiramki. Lagliba December ki tang 19, 18 amadi 30 numit humni chupna Nazira Nitya Mandir Sibsagar dap sathagadoriba manga suba Goodwill Open National Taekwondo Championship 2022 da Lakhipur District Taekwondo Association gi nupa sanaroi kunmathoi amadi nupi sanaroi nipan saruk yagadori. Team coach na Taurangbam Nogendra, Assistant Team Coach na Wali Walani aduga Team Manager na Y Tony Singhani haina Lakhipur District Taekwondo Association ki President Dr. Kaisam Dilip Kumar na thadorokpa cherolama da phongdorogli. Nungairaba Paujel Chaliba chahi 2012 na bidai piramdai Anauba chahi 2019 taram nokpaga mari lenana Rising Race Foundation Chanpur Kasar na silangduna jagoi hendanabagi thormama lagliba December ki tang 38 da pangthoklagani. Mingjal sel oina supnatagi lupa chama kaktamak lawjagadoriba jagoi hendanaba asigi ahanba mana oina lupa 3,000 ani suba mana lupa 2,000 aduga ahum suba mana oina lupa 1,000 trophy ga loina na pigadori. Masagi chahi kungi makhada leba nupa macha amadi nupi macha singna hairiba dance competition asida saruk yanana bagi tamak mobile number 22246842 natraga 9954603331 natraga 938330624 number sing asida pau phawna biduna registration tobinaba Rising Race Foundation Chanpur Kasar gi maiketagi paujelakli. Kasar Binakandi ki Assistant Video Thokchom Biramanina manung matam chadana ngarang irai numit December ki tang 19 da laikhidabada Singirbon High School ki oja sing amadi mahiroi singna awapa phongdokre. Laikhidraba Thokchom Biramani Singirbon High School dagi haukibata natana school asigi oja Thokchom Ongbi Malati gi mapuroibani. Awaba phongdokpagi thoramda oja ke Nandababu Singha amadi Nabakumar Sarmana wangangki aroibeda mayam puna minute ani tumina leiduna isorgi mafamda thongnijaki.
Bontarapur ki Khuman Kubamda Haukiba December ki tang kunumdoida wari liba amadi saireng saidinabagi thorom pangthokre. Asem Surjit Sonaina wari liba matung Sina Menjona Watembiduna saireng saidinakhi. Kabi Kangabam Diken Yengkhom Ranjit Kangabam Osinu Kumar Salamongbi Gunabatina Chingba Miyoi Singa saireng pathokhi. Haurongbam Bimolna taramna upagi warul pikhi aduga Haurongbam Omorendrana thagat wahi pikhi. Panbayai Thauramasi Sirdi Haurongbana Mahaki Mama Laikhitrabi Khambitongi Humbutaramari Suba Mapok Kumonga Mari Leinana Pangthokpani hairi. Haukiba December ki tang kunmathoida thokiba yamna nungaitaba bus accident ki thodokatuda laikhidraba Thambalno Higher Secondary de tamlamba Icha Singh amadi Oja Singh ki maphamda Jiribam ki Kamrangada leiba self help group amadi Maira Paibi ki member singna awapa phongdokpaga loinana Maira katuna nungaitaba phongdokre. Imung manungi awabadasu saruk yabaga loinana laikhidraba singi thawaina lairamneda ingna chikna leiba oirasanu haina Isor ki maphamda Kamranga Self Help Group amadi Maira Paibigi Mahut Sindlaga Kamranga ki Self Help Group ki member KH Binatana Phongdokhi. Haukiba December ki tang kunmathoi nungaitaba jimja kaise numit ta thokiba nungaitaba thodok aduda None district ki manungsana leiba Khopum village da koigi Yaripok Higher Secondary School ki Yaripok Thambalno Higher Secondary School ki Satri Singh amadi Oja Singh yauna laikhidaba sing aduga mari leinana koigi Jiribam sorting bida leiba Maira Paibi amadi Self Help Group akoi bida leiba Self Help Group sing nang awaba phongdok jari nungi awaba du saruk jari amadi makoigi thawaina santi oina lairam lenda laikhinaba igna signa laikhinaba akoi mayamna Isorgi mafamda thongni jari. Jiribam Higher Secondary School ki Sanabungda All Jiribam Sports Association asi langduna chatharakliba Tarasuba District Level 3rd Division Football League Tournament 2022 Mazarun Bibi Memorial Trophy ki ngarang sanakiba aroiba match ta Henchung Youth Club amadi UPC na goal amamam chanaduna draw oiki. League point ta Henchung Youth Club na point ama henduna Henchung Youth Club na champion aduga UPC Uchatholna runners up takhi. Match asida Joel Balte, Gerson, Satsong amadi Nelson na mathangsidna center referee, assistant referee amasung fourth referee ki thodang pukhi. Trophy asi Sonapur da leiba Dilbahar Uddin na mahaki laikhidraba mama Mazarun Bibi ki mingda katpani. Loisinbagi thoramda L Ranjit Kumar Singh, President Jiribam Olympic Association, M Prajakanta Singh, President All Jiribam Sports Association amadi Dilbahar Uddina mathang sitna Chief Guest President amadi Donor oiduna manamatham yentokhi. Aroibada maroiba pau amukhanna Rajya Pumnamaki Haksel Mantri Singhi Oiba Virtual Mifamama Pangthokre COVID ki matangda chapchana thaurang toduna leinana bakhangankre. Silchar Jila Congress ki hanagi President ex-MP amadi MLA oiramba Karnendu Bhattacharya laikhidre. Kasar Binakandi ki Assistant BDO oina Thaupuramba Thokchom Biramani laikhidre. Bus accident ki thodokta Jiribam ki Self Help Group amadi Maira Paibi ki member singna awapa phongdorakre amasung Tarasuba District Level 3rd Division Football League Tournament 2022 da Henchung Youth Club na champion oire. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.